Hello, welcome back to my channel 7 Speed Manipur. Ngasigi video se yamna interesting oigani ado ai loiselakpada sigi keno do ai men keno do maroi budai loiselakpada ina yamda haijarage share tawjarage ado video se howdringeda channel asibu yengbiri bisin housing subscribe like and share sungai choidna tawsen biramugo ado di video se howraji haiba gari si do yamna dum khamagani hek ubada dum go ado masigi matang na ngasi wari kitang sanase aduga ai aroibada mayamgi nuai gadawa mawong dai haijarake go adi horsi go zik amda koi gari sigi looks yengminaje gari se duki matik fajari gari se pura han baga sap manai go ado mayam gari se koi gi Mahindra gi Scorpio je huzik anoba ma thole go new generation koi gi aduga Scorpio N haina koi gi new generation amadi thoi aduga Sigi model haibdi Sigi Scorpio S11 haiba Sigi keno sida koi classic aina maga thoego classic haibdi Sigi same gari simakni adida magi looks ta kitang changes kitang di hapchale ko mai feature kitang hapchale go aduni go aduga engine da magi power gi magi figure du su kitang changes le yam kesu almost same haibduni go ado kesu khenaba leite ado hujik gari no bama hujik ek leirugi haibda waiting period sidi myam adum khangbiramani adum tha mari manga turuk pau adum sahi manga sudum yawi go ado myam gari sigi matang lai habetang ucharake magi khoigi power figure om di yang bakanda magi bhp se 140 bhp gi sang mai lai aduga magi newton meter na 320 gi newton meter ni mai keno je adi 4 cylinder ni go ado diesel ni maji keno je aduga magi gari ki masak se dum yeng de yam nungai koi nupa thokpa proper SUV hairagadi si gari se dum tare ko ada magi mamangi look se sini smile lai ko magi phajaba magi eyebrow shape ta koi DRL yauri je adi projector ni adi corner le magi yamna usability oiba magi keno se sigi lem se huinung dang da koi corner le kan yam nungai ba keno du ne bo adi fog lem yaure adagi gari sigi magi keno se pen quality edam phajana adum kena tawna leidi aduga tire se keno ne koi gi Bridgestone adu magi tire gi size na 235 65 r 17 inch dilai go adu tire gi magi keno jong pura han baga chap manan lei ba gari makhal ni go Scorpio gi S11 top model ne adagi side lom dala ko kan si ORBM da loi mak tan indicator si yaure aduga magi ke mirrors jam pak ni yaure ko adu si roof rail Scorpio gi timam hen thoidongna ahanye le trem na loi khanga bunga tani si eloi le jare aduga sina maningi tail lamp smai taw jik anobo thol ko si pura full koi light lakani ko adu si defogger lo yaure maningi rear kai washer hai tara si su yaure adu wipers yaure adigi sigi spoiler su yaujare ko asi chrome da lejare adu sensor sigi sensor sida ma ni yaure ko maningi guard su yaujare asset na hapchare ko adu sine look wise yang phama dom da gari se pura koi gi hinau pura nauri ha batare gari se ado manungi su happy jeng se magi feature don kai kai yaino se M-Hawk DI40 140 is among this brand go this calipers you red color da lele adu manung da happy tong usarake sene manungi magi kanos condition je si koi gray color ga koi silver finish glossy hoiba aduga pulle combine tawre si yauri se softness kitang yauri go si all power oire ade speaker yaujare go aduga sit height adjust tawi aba si lejare mai si so jin smai tawre ni go ai kakalaga habit ulake ko mai kanos asile kilometer je 22,899 magi kanos magi koi ki of the kilometer run to risigo
ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯃꯁꯤ ꯑꯦꯅꯥꯂꯣꯒꯅꯤ ꯀꯣ ꯃꯌꯥꯏꯗ ꯗꯤꯖꯤꯇꯦꯜ ꯃꯆꯥ ꯃꯌꯥꯏꯗꯅ ꯗꯤꯖꯤꯇꯦꯜ ꯑꯣꯏꯕꯀꯣ ꯁꯤ ꯄꯣꯔꯁꯟꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯅꯧꯕ ꯀꯩꯅꯣꯗꯨꯒꯁꯨ ꯑꯗꯨꯝ ꯃꯥꯟꯅꯔꯤꯀꯣ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯁꯦꯟꯇꯔꯔꯣꯝꯗ ꯂꯥꯛꯄꯗꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯃꯥꯒꯤ ꯇꯆꯁꯦ ꯑꯗꯨꯝ ꯂꯩꯖꯔꯦꯀꯣ ꯁꯤꯗ ꯏꯌꯔꯕꯦꯒ ꯌꯥꯎꯖꯔꯦ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯁꯨ ꯌꯥꯎꯖꯔꯦ ꯑꯗ ꯁ꯭ꯇꯦꯔꯤꯡꯗ ꯃꯥꯎꯟꯗ ꯌꯥꯎꯖꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯐꯪꯁꯅꯦꯕꯜ ꯑꯣꯏꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯁꯤꯗ ꯑꯥꯝꯔꯦꯁꯁꯤ ꯁꯣꯝꯗ ꯁꯤꯠ ꯑꯃꯃꯝꯒꯤ ꯇꯣꯉꯥꯟꯕ ꯃꯁꯥ ꯇꯣꯉꯥꯟꯅ ꯌꯥꯎꯖꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯗꯦꯁꯕꯣꯔꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨ ꯁꯤꯒꯤ ꯁꯤꯅ ꯃꯦꯅꯨꯋꯦꯜ ꯑꯗꯨꯝ ꯁꯥꯟꯅꯔꯦꯀꯣ ꯑꯣꯇꯣꯃꯦꯇꯤꯛ IRBMꯁꯦ ꯑꯣꯏꯗ꯭ꯔꯦ IRBMꯁꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯦ ꯁꯤ ꯁꯟ ꯒ꯭ꯂꯥꯁ ꯍꯣꯜꯗꯔꯁꯤ ꯂꯩꯔꯦ ꯃꯥꯏꯛ ꯀꯩꯅꯣ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯠ ꯌꯥꯔꯦ ꯀꯅꯤ ꯑꯗꯩ ꯁꯨꯝ ꯈꯨꯠ ꯄꯥꯏꯐꯝ ꯂꯣꯏ ꯍꯦꯟ ꯒ꯭ꯔꯤꯞ ꯂꯣꯏ ꯌꯥꯎꯖꯔꯦ ꯑꯗꯨ ꯁꯤꯅꯤ ꯃꯌꯥꯏꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯁ꯭ꯇꯤꯌꯔꯤꯡꯁꯨ ꯑꯗꯨꯒ ꯁꯤꯗ ꯐꯨꯋꯦꯜ ꯂꯤꯠ ꯑꯣꯄꯅꯔ ꯂꯩꯔꯦ ꯑꯗꯨ ꯃꯅꯤꯡꯒꯤ ꯔꯤꯌꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯗꯤꯐꯣꯒꯔꯗꯣ ꯑꯗꯨꯒꯤꯅꯤ ꯁꯤꯅꯤ ꯍꯦꯗꯂꯥꯏꯠꯀꯤꯅꯤ ꯂꯦꯕꯦꯂꯔꯅꯤ ꯁꯤꯅ ORBMꯒꯤꯅꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯌꯥꯏꯒꯤ ꯔꯣꯗꯁꯤꯗꯁꯨ ꯑꯩ ꯀꯥꯈꯠꯂꯛꯀꯦꯀꯣ ꯁꯤ ꯃꯅꯤꯡꯒꯤꯁꯤꯗ ꯕꯣꯇꯜ ꯍꯣꯜꯗꯔꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯠꯀꯤ ꯁꯤꯗꯩꯗ ꯃꯌꯥꯏꯗ ꯑꯥꯔꯝꯔꯦꯁ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗ ꯁꯤ ꯃꯈꯥꯁꯦ ꯄꯨꯔꯥ ꯐ꯭ꯂꯦꯠꯀ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯁꯤ ꯌꯥꯎꯔꯦ ꯁꯤꯠ ꯍꯥꯏꯠ ꯁꯤꯒꯤ ꯍꯦꯗ ꯔꯦꯁ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯔꯦꯀꯣ ꯂꯣꯏꯅꯃꯛ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯑꯣꯏꯔꯦ ꯑꯗꯨ ꯃꯤ ꯑꯍꯨꯝ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯝꯕ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯤ ꯂꯩꯖꯔꯦ ꯁ꯭ꯄꯤꯀꯔ ꯁꯤꯗ ꯌꯥꯎꯔꯦ ꯁꯨꯝ ꯁꯥꯏꯠ ꯃꯔꯤ ꯇꯔꯨꯛꯅꯦ ꯄꯨꯟꯅꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯑꯗꯒꯤ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯗꯕ ꯒꯥꯔꯤ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯑꯁꯤꯗ ꯒꯥꯔꯤꯁꯦ ꯁꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯕ ꯌꯥꯝꯅ ꯊꯧꯅꯗ꯭ꯔꯤꯕ ꯒꯥꯔꯤ ꯃꯈꯜ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕ ꯑꯃ ꯂꯩꯔꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯦꯇꯤꯡ ꯄꯦꯔꯤꯌꯠꯀꯤ ꯌꯥꯝꯅ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯌꯣꯛꯅꯕꯗꯣ ꯍꯧꯖꯤꯛ ꯁꯤꯗꯗꯤ ꯑꯗꯨꯝꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯩꯔꯔꯣꯏꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯃꯔꯨꯑꯣꯏꯕꯁꯦ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯖꯤꯛ ꯃꯥꯁꯦ ꯑꯍꯟꯕ ꯑꯣꯏꯅ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒꯗꯤ ꯇꯣꯞ ꯃꯣꯗꯦꯜꯁꯦ ꯑꯩꯈꯣই ꯑꯕꯞ 20 ꯑꯕꯞ ꯄ꯭ꯂꯁ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯌꯦꯡꯉꯒ 15.50 ꯂꯥꯛ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯍꯧꯖꯤꯛ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯁ꯭ꯂꯥꯏꯠꯂꯤ ꯈꯔ ꯑꯗꯨꯝ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯅꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯃꯥꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯒꯦ ꯁꯤꯗ ꯌꯥꯎꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯑꯣꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯄꯤꯖꯔꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯌꯥꯝꯗꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯧꯅꯗꯕ ꯑꯣꯏꯕꯅꯤꯅ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯣꯅ ꯑꯩ ꯍꯥꯏꯍꯟꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗꯨꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤꯌꯟꯁꯦ ꯑꯩꯈꯣꯏ S11ꯅꯤꯀꯣ ꯇꯣꯞ ꯃꯣꯗꯦꯜꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯗꯦꯜꯁꯦ ꯃꯦꯅꯨꯐꯦꯛꯆꯔ ꯗꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ 2019ꯒꯤꯅꯤ 19ꯒ 20 ꯃꯔꯛ ꯑꯩꯈꯣꯏꯒꯤ 19ꯒꯤ 7 ꯑꯗꯨꯋꯥꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯒꯤ ꯃꯦꯅꯨꯐꯦꯛꯆꯔ ꯗꯦꯠꯅꯦ ꯑꯗꯣ ꯔꯦꯖꯤꯁꯇꯔꯗꯤ 2020ꯗ ꯇꯧꯕ ꯒꯥꯔꯤꯅꯤ ꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯒꯥꯔꯤꯁꯦ ꯌꯥꯝ ꯐꯔꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯤꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁꯁꯤꯗ ꯇꯥꯟꯅꯕꯤꯔꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯀꯩꯅꯣꯁꯦ
ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯍꯧꯕ ꯉꯥꯏꯖꯔꯤꯀꯣ ꯁ꯭ꯀ꯭ꯔꯦꯆ ꯀꯩꯝꯇ ꯂꯩꯇ꯭ꯔꯤꯕ ꯒꯥꯔꯤꯅꯤꯀꯣ ꯃꯥꯒꯤꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯅ꯭ꯌꯨ ꯑꯍꯟꯕ ꯆꯞ ꯃꯥꯟꯅꯔꯤꯀꯣ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯐꯥꯎ ꯀꯤꯂꯣꯃꯤꯇꯔ 22,000 ꯈꯛ ꯊꯧꯗ ꯉꯥꯏꯔꯤꯕ ꯒꯥꯔꯤ ꯊꯥꯎꯁꯨ ꯌꯥꯝ ꯆꯥꯗꯕ ꯒꯥꯔꯤ ꯑꯣꯏ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯑꯣꯏꯕ ꯀꯩꯅꯣꯗꯨꯅꯦ ꯂꯦꯇꯦꯁ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯤꯛ ꯑꯅꯗꯤ ꯂꯩꯔꯦꯀꯣ ꯑꯗꯨꯕꯨ ꯁꯦꯝ ꯍꯥꯏꯗꯤ ꯃꯁꯛꯇꯣ ꯂꯨꯛꯁꯇꯣ ꯀꯩꯝ ꯆꯦꯟꯖꯦꯁ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦꯕꯀꯣ ꯁꯟꯔꯨꯐ ꯑꯃ ꯍꯥꯞꯆꯤꯜꯂꯛꯑꯦꯀꯣ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯂꯦꯇꯦꯁꯇꯨꯗꯕꯨꯗꯤ ꯑꯗꯨꯅ ꯁꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯇꯤꯡ ꯄꯣꯖꯤꯁꯟ ꯁꯤꯇꯤꯡꯒꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯃꯃꯥꯡꯒꯤꯀꯣ ꯁꯤꯇꯤꯡꯒꯤ ꯁ꯭ꯇꯥꯟꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝ ꯁ꯭ꯀꯣꯔꯄꯤꯌꯣ ꯍꯥꯟꯅ ꯊꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯍꯦꯟꯅ ꯈꯪꯒꯅꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯝꯕꯒꯤ ꯄꯣꯖꯔꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯦꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯣꯅꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯅꯤꯀꯣ ꯑꯣꯀꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯃꯁꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯍꯥꯏꯔꯒ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ